Same pilot project oriba, Meitei Sareng yokhatpagi sideda, when focus tawjarakanda, Lakliba Manipur ki praja meeyamda kharada warsu, Meitei Sareng piba ngamlagani and honajab. Chief Minister N. Birengi meeting Makada Meitei Sareng yokhatnabagi pandamda paikhalakkiba pilot project ki mahi oina Lakliba Ningol Chakouba mari leinana pangthokkadouriba ngagi Melada Meitei Sareng meeyamda phanghanba ngamlagani haina Fishery Minister Heikham Dingo na phongdorakli. Ngasi Minister Dingo ki News Secretary leipa office chamber da Lakliba tang kuntarita pangthokkadouriba Ningol Chakouba mari leinana Manipur lenga ki Fishery Department na sendana pangthokkadouriba fish fair ki matangda mahakna hai. Palace Compounder leiba hata kangzebungda thas ki tang kuntarukta Ningol Chakouba mari leinana pangthokkadouriba ngagi Mela asiki damak sem saba pumnamak loire stall chama yankairom hangduna lamdam asiki tongan mafam singi farmer chani henbana saru yaduna pangthokkadouriba ngagi Mela asida kilogram lak ama putok na bagi pandam thamle haukiba Ningol Chakouba gi fish fair da kilogram lising mari futara putok na bagi pandam thambada kilogram lak ama putok pangamki jai asigi oina so kilogram lak ama hena putok pangamgani habigi thasaba chawna lei Lakliba Ningol Chakouba asida matam kuina dagi ngaiduna Lakliba Meitei Sareng meeyamda phanghanba ngamlagani pangthokkadouriba ngagi Mela asida Meitei Sareng kilogram listing ahum rom putok na bagi pandam thamle gram statut yankai dagi kilogram ama fawgi chang da lunggadaba Meitei Sareng ase kilogram amada lupa listing amaga janida meeyamda phanghangani hairiba fish fair asigi khudong jaba meeyamna lobiyu haina Minister Dingo na makatana phongdorakli. Mela Srida, koi charakna farmers 200 kumba koi participate tawani haidana koi expect tawi adu na koi stall hangiba stall sina Mela Srida hangiba stall sina 150 stalls hangaga koi sem saba hore akoina hojik pothok chariba nga se koina charakna akoina target tawjarisi 1 lakh ni aduga mamangi kanoda mamangi chahida koina target tawsi 90,000 target tawu matamda madu cross tawrakanda 1 lakh khara kaya tar koi target to he laga chatni hajani ni aduga handaksu koi 1 lakh se koi masigi kano sri da henba ya hen koi gi manipur gi oiba yamna hena pamnaba ama oriba koi gi Meitei Sareng ase koi handaki Mela sri da koi kilo 3000 kilo gumba koi puthokanda paja meeyamda phanghanba koi sem sajari aduga hariba kano si sawana kilo amam gram 750 dagina kilo ma tabadum Sareng oigani aduga mamanna koi 1200 ta koi ramaina lepsabani mai tong number oina koi gi honorable sem gi pilot project oiriba koi Meitei Sareng gi yokhatpagi sideda koi main focus tawjarakanda Lakliba Manipur ki praja meeyamda kharada warsu koi Meitei Sareng piba ngamlagani and honajabani.